मैम हजिसे नुंदिनगी पुंग अनि तादे तौरेबको अदो आई चाक तोपो ओइरगा अदै फिजु खरा बक्सनगे अदुगे आइगी मथक्ता पोचै थाबदो आइगी मयांगबा अदुगैगी मोरoksu थाबा अदै मोरok तुदि मयाम घी मोरok तुदि सीग्रेबको अदो कृष्ण मोरok गाइना अमुबंगा जावरे अदुम अमा खता हिंगौरेबने अदुगैगी आइगी जेनम अदुगैगी कनदो हवाई मरुगा कैकैदो अमता जिंगे कारेबा नुमि निनि हुमनि सुरेबने आइने जेंगे तौरगाने अदुम नोंग खगा खिकपदुगा अदुम इसिंगसु हाइद्रबने मयाम अदो ngasi katang jingai kari handa pisu sange moji dina marak jo posai ge ju pau ya ba ko to ma'am engsi mathang kai utpa jabda dum uchara ke ba ma'am jingsi ko Nida production ma'am siga morok pham moi morok yam chai sina khoi duga teji morok akhai asabi do dunia ba ko moi phadigo maru di phajana jam suru tha me phadigo mutani se Sina moroka chobi jadamni sina jadamni aba asina moina sombasta jam hapa ka chaba asina subagi aja se padigo marsu subai ni aba sini siti phajan se je ngasi gi weather se kanam tawri aba ko nong je ngarang de gi ni dinda je kanam tawri ne mathaga aigi posai myam do phara bai na jingba karai ni aba ko hawai maru awa padigo marga hawai maru su haure mapan ga saga we kai hawai maru no khangre adagi mayang bacharana bigthan gre mayam se mayang bacharana boire adagi aigi jenam sine mayam ada handak isin kharani haidre aba nong khaga khikpa dugane nibi ai jo hak phare jengsi ma'am maka kumdharage abuko mayam ayu je makha da kumdhare auto truck tane pochai khara jonma pori abuko akoigi plastic gi pochai ngatane abne ko do ai gi mathau ta khara wai gi ba wai aba do jaw bre yenge ma'am do jengsi sina 140 120 ga 120 ka na iya 100 rupees na ये ठीक रहेगा ना रेड कलर हाँ ये सुंदर ये ठीक रहेगा वॉश करना पड़ेगा ना ओ ठीक है ना ठीक है चलो या मखोई अहुम से बाउरे चलो टेस्टी चलो आ जाओ मैम अखोई जी मथक काखबे अदो अहुम जे पुना बा याबको अचौब सिमगा दे मचा अनि सिमगने अदुम पुना बा या अदो अखोई नुपि मचा चे मा ngang ba jam haiyabको मोय मरुन दको अदुना मा जे पुजमिना बा मा बाइली तेस्री ना पाइन पुबिरे मा ngang ba jam haiyaba अदुना मा ga बेमिनरिन अरे सिना मोनोगी पोट थुंगाबको मागी पर्पल देगी थुंगा से माई पोचै किनबगी कई थुंगारे अदुगगी मैम सिनाने हुजिक जोनबा लाकपको सिना बचाम द होबने आबने अदु अखोई नोमोई सिना नबा फिरोन सिंगे दु हाबना गेन आई गिदि बैबा अदु अमा एक्स्ट्रा nga कने चंद्रबा अदुंग बा होरिबको सिना बचाम दने आबसे चावे जामना अदुगगी सिना मैम सिनाने अदुम हिंजांग नापि हाबना गे बा होबने आबा सिना पजांखै चेसिचु पजांखै ने आबको मैम
ꯁꯤꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨꯅꯦ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯗꯨꯒꯅꯦ ꯄꯣꯠ ꯆꯩ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯧꯕꯁꯦ ꯀꯦꯖꯤ ꯑꯃ ꯍꯥꯞ ꯀꯦꯖꯤ ꯂꯧꯕꯩ ꯃꯊꯧ ꯇꯥꯗꯦꯕꯀꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯑꯄꯨꯟꯕꯗꯅꯦ ꯂꯧꯔꯒꯅꯦ ꯀꯦꯖꯤ ꯑꯃ ꯂꯧꯕ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯤꯛꯁꯇ ꯂꯧꯍꯧꯔꯤꯕ ꯂꯨꯄꯥ 50ꯒꯤꯀꯣ ꯂꯨꯄꯥ 50ꯒꯤ ꯑꯩꯅ ꯂꯧꯍꯧꯕꯅꯦꯕ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯈꯇꯪ ꯊꯥꯡꯒꯠꯂꯒ ꯃꯌꯥꯝ ꯌꯦꯡꯖꯕꯀꯣ ꯌꯥꯝ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯨꯄꯥ 50ꯅꯦꯕ ꯀꯦꯖꯤ ꯑꯃꯗꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯠꯇꯦꯕ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯣꯟꯅ ꯂꯧꯕ ꯌꯥꯏꯑꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯧꯕ ꯅꯨꯡꯉꯥꯏꯑꯕ ꯀꯦꯝꯖꯥꯡ ꯃꯃꯤꯡ ꯑꯃꯨꯛꯀ ꯃꯌꯥꯝ ꯀꯦꯝꯖꯥꯡ ꯃꯃꯤꯡ ꯃꯌꯥꯝ ꯁꯤ ꯌꯥꯎꯗꯦ ꯃꯌꯥꯝ ꯎꯔꯕꯁꯦ ꯕꯤꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣꯅꯦꯕ ꯄꯋꯥ ꯑꯃ ꯀꯃꯨꯛꯀ ꯐꯥꯔꯝꯒꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯄꯨꯝꯅꯃꯛꯁꯦꯀꯣ ꯃꯤꯛꯁ ꯇꯧꯔꯒ ꯂꯧꯕ ꯌꯥꯏꯑꯕ ꯂꯩꯔꯛꯄ ꯕꯥꯀꯦꯠꯇꯣ ꯀꯩꯅꯣꯗꯣ ꯁꯤꯒ ꯁꯕꯖꯤ ꯍꯥꯞꯅꯕꯗꯣ ꯁꯦ ꯁꯕꯖꯤ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤ 30 ꯔꯨꯄꯤꯁꯀꯤ ꯁꯕꯖꯤꯅ ꯕꯤꯛ ꯊꯟꯈ꯭ꯔꯦꯕꯀꯣ ꯀꯦꯞꯁꯤꯀꯝ ꯌꯥꯎꯔꯦ ꯕꯗꯥ ꯀꯣꯕꯤ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯕ ꯁꯤꯁꯦ ꯏꯁꯀ꯭ꯋꯥꯁ ꯃꯣꯔꯣꯛ ꯑꯆꯧꯕ ꯀꯦꯞꯁꯤꯀꯝ ꯌꯥꯎꯔꯦ ꯕꯤꯟ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯁꯤꯅ ꯀꯦꯞꯁꯤꯀꯝ ꯑꯉꯥꯡꯕꯅꯦꯕ ꯇꯣꯃꯦꯇꯣ ꯈꯥꯃꯦꯟ ꯁꯤꯅ ꯃꯨꯂꯥ ꯃꯌꯥꯝꯁꯦ ꯕꯤꯛ ꯊꯟꯈ꯭ꯔꯦꯀꯣ ꯑꯗꯩ ꯁꯣꯝꯗꯅ ꯀꯩꯅꯣ ꯑꯂꯨꯒ ꯇꯤꯜꯍꯧꯒ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯝ ꯌꯥꯔꯦꯅꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛꯅꯅꯦ ꯃꯣꯅꯣꯒꯤ ꯉꯁꯥꯏ ꯊꯨꯡꯉꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯥꯡꯗꯣꯛꯑꯦꯕꯀꯣ ꯃꯥꯒꯤꯁꯦ ꯀ꯭ꯔꯤꯝꯒ ꯇꯣꯅꯔꯒ ꯁꯟꯁꯀ꯭ꯔꯤꯟꯒ ꯑꯗꯒꯤ ꯐ꯭ꯔꯤꯗ ꯀꯩꯅꯣ ꯃꯥꯒꯤ ꯃꯆꯤꯟ ꯑꯇꯦꯟꯅꯕ ꯂꯤꯞ ꯕꯥꯝ ꯑꯃꯈꯛꯒ ꯌꯥꯎꯔꯛꯑꯦꯕ ꯃꯌꯥꯝ ꯍꯥꯡꯗꯣꯛꯅ ꯑꯗꯨꯝ ꯌꯦꯡꯉꯤꯁꯤꯅꯤ ꯃꯌꯥꯝ ꯁꯤꯅ ꯀ꯭ꯔꯤꯝ ꯑꯗꯩ ꯁꯤꯅ ꯁꯟꯁꯀ꯭ꯔꯤꯟ ꯀꯣ ꯑꯗꯨꯅ ꯀꯩ ꯄꯣꯠꯅꯣ ꯍꯥꯏꯗꯣ ꯂꯤꯞ ꯕꯥꯝꯔ ꯐ꯭ꯔꯤꯗ ꯃꯃꯥꯅ ꯀꯩ ꯂꯧꯍꯧꯔꯤ ꯎꯔꯕꯅ ꯄꯨꯡ 6 ꯇꯥꯗꯤ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯦꯒꯤ ꯈꯤꯇꯪ ꯍꯧꯒꯦ ꯃꯦꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯑꯗꯩ ꯇꯤꯜꯍꯧ ꯍꯥꯞꯈ꯭ꯔꯦ ꯑꯗꯩ ꯀꯦꯞꯁꯤꯀꯝ ꯑꯉꯥꯡꯕ ꯍꯥꯞꯆꯜꯂꯦ ꯑꯁꯪꯕ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯉꯥꯛꯇ ꯉꯧꯃꯤꯟꯅꯔꯒ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6:30 ꯇꯥꯗꯤ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯃꯦꯒꯤꯁꯦ ꯃꯣꯅꯣꯏ ꯈꯤꯇꯪ ꯍꯧꯕꯤꯒꯦꯕ ꯑꯗꯣ ꯁꯤ ꯍꯧꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯧꯅ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐꯖ ꯐꯖꯕ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣꯕ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯊꯝꯃꯒꯦ ꯃꯌꯥꯝ